Miss TV meeting tabi basing bu ahan ba maktada namakin kondisyon na taram okchari marakipaw miyam na pizari 165th Infantry Battalion Territorial Army HNH Assam Manipur Terriers na sinduna ngasi tarak suba International Yoga Day thoram malom tuliyama ibudok pakhang ba community hall da pangthokre thoram aduda 165th Infantry Battalion Territorial Army HNH Assam gi Lieutenant Colonel Aribam Kinghim Sharma Nupi Samaj के एडवाइजर KH इंदू MTL PSC की एक्स चेयरमैन आरामबम नबा मणिपुर टेरियर्स की पर्सनल सिंह अमदी मालूम तुलियामगी मियाम सरुक याकी थर्मदुग मैलेना 165th Infantry Battalion Territorial Army HNH असम की लेफ्टिनेंट कर्नल अरिबम किंघी शर्मा हाई सौखलकपगी मतुंग इना अखोय मियबगी लाइफस्टाइल असिसु चाउना अहोंबा कया अमा ngasi लाकले matam amada thabak ama chappa matamda aikoi khong natraga cycle da chatlami thabak ayamba manual work na ayamba oirami adubo anau machine kaya tholakpadagi ngasidi aikoi humang taba thabak kaya taunakhidre masida sunatana aikoi na chari bathakliba kaya si hakchang da kanaba piba hota kana dabana ayamba oire masina ngasidi aikoi miyobagi hakchang da hakthengna natraga na koinana anaba kaya pokhalakpagi achobo maram ama oiri Sasin taksilaga phamjinduna leiba asina ngasidi aikoi ayambana BP sugar heart disease amadi atai atopa laina kayan yomsilakli maram asina aikoi gi hakchang fana legi hairabadi numit khudingi matam khara kaithokduna humang taba thabak shuba amadi hakchang sajin toba mathau tai haina mahangna phongdoki singasi aina chatpa matamda mi khudimang na makoi na negative khan bataraga ju aigi aura aduna maram warkanda tamna makoi bu manghan mangam gane masi gi aura se mapangan aduki matik kalhan bangam base yoga de gi phangi adubo noma khaktang tobona di aigi aura gi mapangan se kankan bangamoy aduna masi bo regular ekone practice toba taraga di aigi aura se magi range se radius se koigi tamna sum chawthon ba aura hai bade koi na bhagwan da magi akoi bada magi mangala ma koi thuo leibado koi film da movie da kai da uidana Kaksin Kuno Primary Health Center gi Dr. Yauna Leiriba awara passing asi Department ki maike da gya thupa matam da mention na bahot na ragani haina National Health Mission Manipur gi State Mission Director Dr. Shamojit Ningombam na phongdokre wapamasi National Health Mission Manipur gi sponsor makhada Kaksin Kuno PHC amadi All Manipur Ayush Doctors Association na sendona Kaksin Kuno PHC ki campus ta pangthok patara shuba International Yoga Day gi thorom da haikibani Yoga for Self and Society haiba theme da pangthok patharom aduda CMO Kaksin Dr. TH Rajan Ayush ki State Nodal Officer Dr. K. Benedict Moring Amadi All Manipur Ayush Doctors Association ki President Dr. A. Paunayona Marueba Muyukiana Saruk Yaki Thoramaduda Dr. Somutina Makata Raduna Kaksin Kuno PHC ki ngasi mahakna ahan balakpa matamda leriba mafam asigi miyamna tongan ba awara pakyagi matangda haribo mafam asi mahaki maikaidagisu lumna lawi luinana handak nauna Dr. Lauri basidagi athub matamda awapa Dr. Singh hapna hotnagani masigi mathakta hospital asigi atai watliba staff amadi mathautaba infrastructure singsu menchina bahonagani haiki amaromda masigi toromadugi matangda mahakna makha taraduna miyoi amabu nada yektana thambada yoga sanabasi yamna kanai maramasna mipum khudingmakna nongbada ngaihakti kaithokduna yoga sibu sodina sanabiyu haiki 공전이 한다르가디 마신작시 안 비드르가디 마신작이 안 비부가 비다버시 어거 밤비 아니 레렌 칼라시 아무네 싱지 상나이 자비라바 아무나 싱지 팅아이 자비다바도 파버시 상나이 자비부듬 헬라니 수마이다 우드나 옥시전 서플라이 파전 비버 서큘레이션 파전나 비르바 미삭 하비디 사전 파전 떠로 미두나 사전 떠도 미데기 컴펄서리 마사 파베 헤니 마름데 National Testing Agency na loba NEET exam da aranba pangbai chijinar pasina India gi Mahiroi singbo malem gi miyamna karamba mawongda Mahiroi singbo malem gi miyamna karamba mawongda thajagani haina CLP leader Okram Ibo bina phongdokre wapamasi handak India pumba gi pangthokiba NEET exam da paksana
अरानब पांबई सिजिनदुना पांथोखिबबु यानिंगदब फोंदोक्तुना बीटी रोडता लेबा कांग्रेस भवन दा फमखिबा वाकत मिफम अदुगा मई लेनेना फोंदोखिबनी वाकत मिफम अदुदा नौना एमपी ओइना खनखिबा आईएनसी गी मिरेब बिमोल अकोइजाम सीडब्ल्यूसी मेंबर काइखांगम खुनरापम एससी गी एमएलए टीएच लोकेश्वर याउना यूथ कांग्रेस कमिटी गी थौमिसिंग अमदी इंडिया ब्लॉक की मरोइबा थौमिसिंग सुसर याखि CLB leader Ibobina Hai Kunayama Achumba Lambida Purakpa Haibasi Mahirui Singi Todang Yam Jawi Tungi Yumbir Orakadaba Sumna Larik Paraga exam Tariba Singi Oinadi Aranba Pambai Sizin Nabasina Jamam Naba Nungaitaba Pahwali Corruption Toba Question Lik Orakpa Tahaidaba Uhaidaba Todokaya Toklibasi Lebak Laibak Tibani Mahirui Singbo Lana Lamjing Duna Aranba Lambida Pushanaba Honorisi Sumna Chachariba Singbo Nathairaga Aranba Pambai Sizinaduna Mai paklakpa mahiroi singi tungi lambida mai pakpa ngamloi makhata na sigumba aranba pambai sizinaduna leirabadi lebaga sigi tungi lambi asi leilakloi lairik laisu haiba chumna chatpa mahiroi singi lambi manglakani haiba wafam fongdoki country ke ana yengiba sigumba ties amada aranba pambai sizinaramba bharat ki khaidagi wangba court supreme court na bhavano Sidi Yaroi Haina strike down Tauba Haibutare Masi Amuhana Taugadabani, it should be cancelled immediately Hydra. Haibadi Sideda public touch signaba malpractices Tauba Aranba Upai Sinana question leak advance wina leak Oitopa Sigum Basing say Akoi Painigi Laiba Kiba Haibutare. Wakal Informaduda Saru Yakiba Manipur Pradesh Congress Committee President K. Megachandrana Fongdokibada Ahumlak Suba Oina Narendra Modi ki double engine gi lenga lakpadagi NEET exam ki question leak oibagi ihau amadi Manipur Oina Jiribangi issue asna mang thaduna chatli awanba amata puraktana hanagi taromni ba phibamda amuk hanjili question leak oirakpa sina Mahiri Singh ningba kaidna ningamdaba kaya amaso fawhali masida Masing Tingamdana Ladiba University Singda Mahitamliba Mahiri Singh Dani Lebak Asigi Mahiri Singna Ahing Tumdana Tumba Jaba Kangdana Kana Hotna Jaba Coaching Totna Larik Parak Pasingdadi Ningamdaba Pahali Masina Sushar Torpa Yabaki Chang Wanghale Aramba Pambai Siznaduna Mahiri Singhbu Lana Lamjing Duna Lairabadi Tungi Asa Lairoi Masi Kudaktagi Lepa Matautai Rahul Gandhina Lutinduna Chatkiba Bharat Joro Nyay Yatrada Tungan Tunganba State Chingi Mahiri Singha Haktengnana Unabada question leak issue kayama Tengnarakpadagi Handak Fonkiba Congress ki manifesto da hap kadabani haibadagi hap ki basu lekri haiki Lamdam Masida Nungshi Chanana Leminaramba Kanglup Singi Marakta Singchep Thadna Amaga Nungshina Handanabagi Thong Sing Asi Yaningde Masi Kudak Telepiu Lamdam Masigi Praja Singh Santi Lena Lehenbiu Haina All Manipur Bar Association ki President Puyam Tomsana Fongdorakli All Manipur Bar Association Ambana Sinduna Nongmagi Sinthalepna Serap Court Mamang da Sathakiba Wakat Infam Amada Mahangna Makha Taraduna Hai Ningkha Tamna Palamba Manipurna India da Mars Taukraba Matungdagi Hauna ngasi fauba tangdu leitadaba punsi ama fangba tangdu leitaba punsi ama fangba ngamlaktri haukiba chahi lisingani kolomdoi me homdagi kuki jo kangbu singna pairuidaba khuchu kulai kaya paiduna miteida atamnana landarakna amadi yum kai na chingbasing mai thadna ta khatnaba khami bani haidna war zone da tawgadaba mawongda buffer zone red zone haina khaibung tahanduna Hena Chau Thorokna Basilakpa Sigumba Nungshi Chanana Layakliba Asida Mui Karna Singsep Tajalakliba Sing Asi Doktuna Akan Bachirak Pibagi Mahota Kankatpa Manba Mawongda Lakpa Amadi Tokliba Watok Asilam Hen to Henba Signa Tokan Bani Hayam Laga Haujikna Maitei Amadi Koki Anigi Marakta Katna Bani Haidna Wari Sagani Haina Masing Yamlaba Army Sing Tajalakpa Karisu Irang Laitaba Imphal Valley Asida Irang Laibadongna Sila iba thawong kaya si amadi achumba nganglaktanaba miyoi kayabu machin menkibagum torokpa mawong asida ukil singsu tangai fadana thortaba yadre haibagi wakalon amaga loinana pendabadagi ngasi wakal information tharakpani Manipur bukan biu lamhen tuihenba kankhatpa maliba thawong asi lepiu nungsi chana leiminari basingi marakta singsep thadna khaibung tanaba
सिलिबा डिवाइड एंड रूल पॉलिसी खुदकता लेपियु लमदम मसिदा खुंदामिनरिबसिंग अमत ओइना नुंगसी चानना अदुमक लेहनबियु अमदी लाइबाग असिगी रूल ऑफ लॉ चनहनबियु हाइनसु महाकना मखा ताकी ngasi protest aduda Save Manipur, Stop Shielding Perpetrators, Stop Divide and Rule Policy, We Want Unity and Integrity, Safeguard Rule of Law haibana chingba warol thaba placard kaya supai ki Manipur dan lain ibarat singkat lain ibarat tamdan lain ibarat pun namanya. Aku ini semai tahu kan kaibung tahu sing saya aku yakin deh. Aku ini singkat lain kita beri lamben ber tohen ber papan ini sing sing saya. Aku papan itu tahu kita beri lamben ber sing dan tu kita beri hai tu lah. Amat tu lebih nama kita macam macam tu jauh re hai tu lah. Aku message tu kita beri. Atau sing message saya Manipur dan lain ibarat. Kalau kita mungkin jauh kita nak kacau kau ya lagi. Kalau aku tu pulau pulau pahit tu masih sing dia pergi. Singkat ibarat amba kita pergi lagi pam jauh ni. Atau pulau pulau cino hai tu lah. Aku nak tahu mungkin tu Kaisampat Laisom Lairak Machinda Sarjotin Chemistry Coaching Center ki changphamda ngarang numidang bom thamlambagi mayokta lekai miyam amadi coaching center sigi mahairoi singna wakat mipam chatakre wakat mipam aduda saru yakibi mahairoi nupi amana hairiba coaching center asida tongan ba mafam kyadagi amadi relief camp kayagi mahairoi singna thamliba pandam adubo yognabagi damak oja jotinna kudongchaba ama pidna takpi tambiri ba mafam asida asigumba Aki akang piba thawong asi yamna laibak thibani afaba khunai ama ohenna bo mahairoi kya butak pitambiri ba oja singbo pukning thogatpagi mahutta bomna chingba thamjinduna aki akang pibagi thawong asi matungda amuk hanna tawbigano mahairoi singna thamniba pandam sing yaunabagi damak achobu mating pibiduna oja singda hena thawna hapiyu haiki wakal mifamaduda mirakta bom thamlamba yaningde mahairoi singda aki akang piba yaningde Mahairoi sing santi oina laik tamhangadabani asigumba pangdabagi thabak amuk tawbigano haiba placard kaya supai ki Sigumba sate singdamakta fanaba singbiriba oja mayam imarta to wakan thawkiba adagi pumi hapkiba ko sigumba mahutta ikuni yamna haningdaba thawdo oina aran sangi oina chatpa syam nungaijade duga adu khatang sunata lekuna sigi mafam tin mafam adagi saja leptana chatpa sin tawri ko mafam sin adagi hauji akwe manipur laiba ngasi hayang kari thokani thangba ngamdana laiba manipur ki situation sida amaga mating pangnabagi mahutta ikuna miyebagi marta amaga wanchanaraga nungaitaba thawdo handa syamna nungaijade matung tarpada social media Imphal East District ki Nongshim Daliba Pambaina Luchingba UNLF MPA gi Marching Battalion asil auktokhiba yaroi battalion asil lanloi fawba lengang nomfam asida lengdana dumak thambiu haina Nongsum khunja singna mailena basinda apel tarokli hiramasiga mailena ngasi Nongsum da pangthokpa pawmi singa unabada khunja singi maikedi gi phonglokhibada Nongsum da lairiba ke masi kuki singna mamang chahi gi me humdagi hauna chatharakli balana sigi manungchana kuki singna Nongsum amadi masigi akobada leiba khul singda ngaihak laitana attack torokpa sidagi ngakthuknaba khunja singna haidutuna thamkhibani adubu handak lengakna pambaina luchingba UNLF MPA game mafam ani laukthokpada nongsungi game asi yauroktre lenga ki asigumba thawong asi khunja singna yaningde maru oina jingkhong jingyada central force thamnaba lawrokliba firepta khunja singna yaningda balaiti adubu central force na khunja sing ngakpi gani haibadi thajaba sungnai leite nakalamromda tampaki mafam ayambada paktaknana combing operation tawgani hairibasisu Kuki singna nongmai kaplak palep riba makai tawba yaroi kuki na nongmai kaplak palep krabadi khunja singna pairiba khulai Tingalakani maramasina center amadi stelengangna miyamgi apamba amadi lana si hawrakhibagi chapchaba mari makhong pumnamak adubo khangna thabak tawbiyu haina makha tarakli Thawlakhiba order amada aikoi makoi gi mafam ani khak ingawrok amadi kakching khunau khak laigidabani haidana thokpi reiba order si aikoi nongjum parja ama oina yaba ngamjaroi haibadi hauji si nakal ani gi irang si loiba natribani na mafam jidagi MPA chatkhiba haibaje aikoi gi parja jingki pamdaba aikoi chapchaba phireb leijai aduna kaino haibadi aikoi mafam jidagi chalhange haiba taragasu ani gi lan si loirba matungda aikoi mafam jidagi MPA ji mafam chana laigidabani haibadu yajai aduga hauji aikoi na India lengakta thamjaningo mafam di koki gi na aikoi mafam khudimak leiba yaraga aikoi Manipur gi maitai jati gi na aikoi sumaina torokpa kanda aikoi da khakta miyeng hena changjan bibaje masi India lengak ki yamna thawong chadaba wafam ne na koi thamjage kaino haibadi Malim sin betungna pangthoknabago ngasi Manipur University ki Department of Dance and Music asinduna World Music Day ki tharomga mailena nongmagi oiba seminar pangthokre
Universal Peace and Harmony Through Music and Dance haiba theme da yumpham oiduna department asigi lecture hall da pangthokkiba thormandu da School of Humanities MU gi Dean Professor S Imobana chief guest Dr M Thoiba head Department of Dance and Music na president oina amadi Dr B Vidyapati assistant professor Department of Dance and Music na keynote speaker oina saruk yaki department asigi mahari singna sahyo isai saktuna Thoram Haudoki, Thoramga Mailena, Chief Guest Kiwaroda, Professor S. Imoban Hai, Aiko Mubasi, Pok Padagi, Siva Powada, Isaigalona, do not chatly, Hai Bada Hyman Batoklo, Furu Kong, Kuding Magna, Magi Magi Kariguma Tabak Thoram, Amapang Tokpada, Isayasi Ayambana Young MUG Makada So, Dance and Music Department, Nachahi Kiadagi, Jagoi Amadi, Isegi, Makal Kiagi subjects in Hangdok to not takpi tambiduna lakli, Malenyo Pampumbada, Pangtokpago, Ngasi Department as Nasu, World Music Digi Thoram Pangtokuna. Palanthang abasi yamna apaba khongthang ni haiki Marcels of Penny Saiba Regularic to the Sespiana Haikiba soon Masai Zabidapati Haikiba say have a city like Anan Kaibati Zabizat Kaide Naha and Kaide the city Tamoita. Music is the language of heart high but that's why I see a form of scholar sense to people Bandan Vikas Kendra BDBK Manipur gi oiba Bisnupur district level advocacy program ama Bisnupur Forest Division senduna Moirang multipurpose higher secondary school gi conference hall danga si pangthokre Tharamandu da DC Bisnupur Lawrembam Bikram Division Forest Officer Bisnupur Welcome Romabai RFO Bisnupur Mutum Nilamani RFO Bisnupur Division RK Sadananda RFO Moirang Hidang Mayum Ke Chandra Sharma Amadi KBK Bisnupur gi Subject Matter Specialist Pebam Vidyanandana Athoib Mithungnen Singh Amadi Wangang Roy Singh Oina Saruyaki Taramandu da BDBK members sing da akhang hai singna forest kanbaga lonena senthok lambi semna ba wafam kya gi matang takpi tambiki DC Lawrem Bikram na phonglu kibada Forest amadi wildlife laitragadi mioi bai khosu leibe yaroi atai planet ka manarakani forest protect tawna walenga ki tongan ba thorang kaya lairagasu lairiba thorang sing asi forest ka nakna ba afam da leiba mioi singna khangadabani lenga khaktana yaroi aduga lawlok paloibaga charumai thadokpagi mahuta compost har semduna chemical fertilizer sizinaba hanthana honasi charumai thabana global warming su hengatli haibasi ningsingsi haiki Maraki pau pijaba matang asil losinjari meeting tabiri basingbo kurumjari